Mathangi numitni haunabi matung inna Nando amadi ahal khara Noren hoida nupi haidokpa laklami. Noren na aigidi cha ningoldo hantakta 12 pass tawraga college kabada ngairiban. Nupa machadu phatte haibagidi nate. Yaradi chadu matam khara aigi inakta leijakhisan. Yambunggi apambana mi watpa imong adushu maruoina nupini aikhoida watlib. Ipai chada leizaban. Marakta manishi laktuna aikhoi anigi akub ata yengsil. Nakhoishu maana hek thadokpada mi watpa haibado oiradobani. Hoi, adusu chumdaba nate. Matam haibu aigidi yarinkhai panthabadi pamjadre. Icha ningolgum mabu aina maning tamhangani. Maana tamningba mahai aikhoidagi tambadasu akaiba karimata leiru. Nandoga lakminaba ahal amana nupa mayum nupi mayum anisu yanarabanina phagadaba khanaraga angang anigi maraibak lepiba kaidabra khali. Mi khwaidawna nupa thabak tawdeshu nate. Amaromda angang masel yanaduna laklabanido. Tada adusu khangjai khangzadaba nate. Ai ibemabu horen ngana thinjarake. Ado yaragadi Noren thujinbisi. Ichagi punsi ibemanasu sembibani. Yanajaba ani leiminabada kaidabra khali. Yambong thamagi matamdi pibiyu. Aishu ahanba oidoini. Isasi khudakta lepa ngamde. Ibemagisu aningbado ai yaurakpaga hangjagi. Nando makhut lonaduna ichado mayamga sumimanade. Amuksu saugal. Amukna tumin. Kashunatana wayam nganganban. Mamana wari pumbatam. Adugumba mimana draba aigi ichado namak nupa oina lawshinbiyu ko. Yambong adum naga kurumdawba nateda. Aina dum icha ningoldu warak watembiyu haina haijagadabani. Ichagi waga tararu. Mathang lakpada angangi kuthido pubiru. Aphaba matam lepasi. Nakhoigi laman tonsilabani ko. Masimuk penbadi leiraru. Ngarang ahingdi nunganbaga kari hairakani. Kari khumlakani khanbadada mikup amata tumthaba yadraban. Mama leijaramladi siga maiga tanaduna kharasu pharamdoba. Akhoidi mi onarabra haina warurabani. Yabire haina lawrage adudi. Mathang unabada aphaba numit thaban yengba haiduni. Mayam chaga chanabaga mamaga iga khaktane khoisu koingaw ngawrabani. Bebar thokpa thoktaba hekta paibiyu ko. Mayamdo cha thakpa loiraga harau harau hannakre. Medhana asomdana pause tabada angakpana kham thengkre. Akhoi manjusu hospital da pukhatla male. Pause tabadagi wantharaktan. Ichana jelaga wantharadi luhongma numittudi mishimina yaudui jatnine. Thujin basi pharakta doirani tawrishibo. As khangdeda aine hospital su yauruda yaru. Hai ngasidi aigi wa tadanane kanamta chathokpa yaruiko. Icha ningol lakadoini. Aikhoi namitta angangum urabasu leisabi pharabanine. Makhoi pa somdana binona bema kari amuk janinge. Yaharni nene si nungsibana nene si ka kaurakpasidi iya nupana kaubadagi henabu nungsi. Nangbu ngarang mana yam kaphanbro amase lakta lakisanu. Nungshit khara phubagini. Pakhang macha saraga gari machada koiba puribanine mana. Aina wa hangakanina lei leiduna koichen chelibani ngasaidagi. Aidi da Dilipki adubudi Dilipna tamme tat kadi yam hairame amase yam thajadan. Nang bahusik khanau nungaitribo nongmang khamanado ongka phutsiro. Ai kaya hainadi nene se adudi. RK makhutta khaw ama pairaga changle. Kangku khubagi hidak to imanabadai lobai kaida noin lerabani. Se khara thakjalo. Hai phajana piyune kari khupino. Phamthau nangsu wa khara haigi nakhoi ani punna leiba ngairini. Kai matangno nene se yum panba haibase chak thongbi sanaba natte. Imau se nangna sagai asida tungi punsida leiminarani haina leptuna puraklabani. Kaidawnungda magi thamoi shokpa yaba wahai haiba yaru. Aduga yumsidagi makhong thangdokke su khalhanba yaroiko. Imauda haigadabana napuroibana yadaba thabak amata tawgan.
ꯇꯧꯕꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕꯁꯨ ꯂꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯈꯪꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗꯕꯅꯤ ꯂꯣꯠꯁꯤꯟꯕ ꯑꯃꯠꯇ ꯌꯥꯔꯣꯏꯀꯣ ꯃꯥꯅ ꯐꯨꯔꯁꯨ ꯆꯩꯔꯁꯨꯅꯦ ꯑꯩꯈꯣꯏꯗ ꯇꯝꯂꯛꯀꯗꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯋꯥ ꯂꯣꯠꯅꯕ ꯌꯥꯔꯣꯏ ꯈꯤꯇꯪ ꯈꯤꯇꯪꯗꯒꯤ ꯀꯥꯏꯅꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯤꯒꯤ ꯋꯥꯍꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯦꯞ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯀꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯥꯖꯅꯕꯅ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯏꯪꯍꯟꯒꯗꯣꯏꯅꯤ ꯑꯁ ꯃꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯃꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯅꯦꯅꯦꯁꯦ ꯍꯥꯏ ꯀꯔꯤꯒꯤ ꯉꯥꯎꯗꯣꯏꯅꯣꯅꯦ ꯆꯩꯕꯁꯨ ꯅꯠꯇꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗ ꯆꯠꯅꯗꯧꯕꯗꯣ ꯍꯥꯏꯕꯅꯤꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯊꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯤꯀꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯂꯅꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯃꯈꯥ ꯈꯔ ꯇꯥꯈꯤꯒꯦ ꯏꯌꯥꯁꯦ ꯑꯩꯉꯣꯟꯗ ꯃꯃꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯦꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯦꯅꯦ ꯁꯤꯁꯨ ꯈꯔꯗꯤ ꯄꯣꯊꯥꯕ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯀꯦꯅꯤꯅ ꯃꯄꯥꯟꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯊꯣꯏꯕ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨꯀꯣ ꯏꯃꯧꯁꯦ ꯈꯠꯅꯕ ꯍꯧꯔꯝꯅꯨ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯁꯥꯎꯅꯤꯡꯒꯗꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯑꯩꯅ ꯁꯥꯎꯍꯟꯗꯣꯏꯁꯦ ꯉꯥꯏꯔꯦ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯅꯦ ꯑꯗꯨꯅꯕꯨ ꯃꯁꯥꯗ ꯆꯦꯟꯒꯅꯤ ꯇꯥꯛꯇꯅ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯉꯒ ꯃꯇꯝ ꯂꯦꯟꯈ꯭ꯔꯤꯅꯤ ꯂꯣꯛꯇꯣ ꯑꯃꯨꯛ ꯈꯨꯔꯛꯑꯕꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒ ꯅꯪꯗꯤ ꯅꯥꯕꯅ ꯍꯥꯜꯂꯕꯅꯤ ꯏꯆꯦ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯈꯔ ꯊꯛꯆꯤꯟꯁꯦ ꯃꯍꯤꯁꯦ ꯂꯩꯕꯗ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯩꯅ ꯄꯛꯇꯕ ꯑꯃ ꯐꯨꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯤ ꯃꯥꯅ ꯍꯤꯗꯥꯛ ꯊꯥꯗꯕꯒꯤ ꯌꯥꯝꯕꯣ ꯅꯦꯅꯦꯁꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯕꯨꯗꯤ ꯃꯃꯥꯒꯤ ꯑꯍꯣꯕꯁꯦ ꯃꯥꯅ ꯃꯦꯜꯂꯤꯕꯅꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯀꯔꯝꯕ ꯃꯑꯣꯡꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯁꯨ ꯈꯪꯗ꯭ꯔꯤ ꯈꯪꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯦꯅꯦꯁꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯐꯨꯕꯗꯣ ꯁꯨꯛꯐꯨ ꯐꯨꯕꯤꯔꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯣꯏꯅꯤ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯨꯒꯟꯕ꯭ꯔꯣ ꯅꯍꯥꯟꯋꯥꯏꯗꯤ ꯐꯨꯔꯝꯃꯤ ꯅꯪꯒ ꯈꯪꯅꯔꯕ ꯃꯇꯨꯡꯗꯁꯨ ꯈꯔꯗꯤ ꯉꯥꯡꯉꯝꯃꯤ ꯑꯗꯨꯗꯩ ꯉꯥꯡꯈꯤꯗ꯭ꯔꯦ ꯅꯈꯣꯏ ꯋꯥꯔꯛꯇꯕꯤꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯃꯨꯠ ꯌꯥꯝ ꯑꯣꯐ ꯑꯣꯏꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯕꯨꯡ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤꯗ ꯂꯩꯔꯒ ꯈꯪꯒꯅꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯉꯁꯥꯏ ꯁꯥꯎꯕ ꯆꯠꯂꯣ ꯏꯁ ꯁꯥꯎꯕꯗꯤ ꯍꯥꯏꯔꯅꯨ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯈꯥꯒ ꯋꯥꯡꯒ ꯃꯊꯣꯡ ꯈꯪꯗ꯭ꯔꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯆꯪꯉꯛꯄꯗ ꯈꯨꯔꯨꯝꯈꯤꯕꯗꯣ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯑꯃ ꯃꯪꯒꯣꯜꯗ ꯂꯩ ꯄꯔꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯦꯠꯍꯧꯕꯗꯣ ꯃꯥꯅꯤ ꯑꯩꯅ ꯄꯤꯛꯏꯉꯩ ꯅꯤꯡꯁꯤꯡꯕꯗ ꯄꯥꯕꯨꯡ ꯎꯅꯕ ꯑꯔꯥꯛꯄ ꯃꯤ ꯃꯈꯩꯅꯅꯦ ꯃꯃꯥ ꯌꯥꯝ ꯃꯥꯜꯂꯤꯅꯦꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯉꯦ ꯅꯣꯡꯃꯗ ꯑꯩ ꯃꯨꯟꯅ ꯌꯦꯡꯉꯨꯗꯦ ꯌꯦꯡꯕꯁꯨ ꯉꯝꯗꯦ ꯌꯥꯝꯕꯣ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯅꯣꯡꯃꯗꯁꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯐꯪꯉꯛꯇꯦ ꯅꯨꯡꯁꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯂꯛꯅꯖꯧ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯤ ꯐꯪꯂꯔꯣꯏꯗꯕ ꯑꯁꯥꯅꯤ ꯌꯥꯝꯕꯣ ꯀꯞꯀꯅꯣ ꯃꯃꯤꯠꯇ ꯃꯣꯔꯣꯛ ꯁꯥꯕꯅꯤꯗ ꯀꯞꯄ ꯅꯠꯇꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯅꯪꯁꯨ ꯃꯃꯥꯒꯨꯝ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯁꯥꯡꯂꯕ ꯆꯍꯤꯁꯦ ꯃꯃꯥ ꯌꯥꯎꯗꯅ ꯍꯤꯡꯉꯛꯄꯅꯤ ꯑꯗꯣ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯅ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯌꯥꯝꯕꯣ ꯊꯥꯗꯣꯛꯄ ꯀꯥꯏꯅ ꯄꯨꯟꯁꯤꯗ ꯐꯥꯎ ꯃꯪꯉꯨꯗꯦ ꯅꯨꯡꯁꯤꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯈꯣꯏ ꯆꯦꯒꯤ ꯃꯋꯥ ꯂꯧꯈꯤꯗꯕꯗꯣ ꯅꯪꯅ ꯍꯦꯜꯂꯦꯅ ꯃꯥꯕꯨ ꯁꯤꯡꯅꯔꯤꯔꯣ ꯅꯤꯡꯁꯤꯡꯕꯕꯨ ꯊꯣꯛꯇꯦꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯀꯩꯒꯤ ꯄꯜꯂꯤꯕ ꯊꯥꯖꯒꯟꯗ꯭ꯔꯕ ꯊꯃꯣꯏꯗꯣ ꯊꯥꯖꯅꯕ ꯄꯟꯕꯅꯤ ꯍꯤꯗꯥꯛ ꯊꯛꯑꯣ ꯍꯥꯏꯗꯥꯏꯅꯦ ꯀꯥꯏꯅ ꯄꯤꯔꯛꯎ ꯄꯤꯁꯨ ꯄꯤꯔꯛꯇꯦ ꯑꯩ ꯈꯅꯥꯎꯁꯦ ꯃꯔꯦꯡꯁꯨ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯒ ꯈꯪꯗꯦ ꯇꯤꯟ ꯌꯣꯠꯄꯗꯁꯨ ꯅꯥꯔꯦꯕ ꯀꯩꯅꯣ ꯒ꯭ꯂꯥꯁ ꯇꯩꯁꯤꯗꯤ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯑꯐꯨꯠꯄ ꯃꯍꯤꯅꯦꯕ ꯆꯥ ꯃꯆꯥꯂꯨ ꯐꯨꯠꯂꯤꯁꯤꯕꯣ ꯅꯦꯅꯦ ꯁꯤꯗ ꯍꯪꯉꯨ ꯑꯩ ꯍꯪꯉꯨꯒꯦ ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯐꯅꯕ ꯄꯤꯊꯛꯄ꯭ꯔꯕꯨ ꯍꯦꯟꯅ ꯈꯣꯍꯜꯂꯗꯤ ꯑꯩ ꯁꯥꯎꯖꯤꯟꯒꯦ ꯂꯩꯔꯝꯃꯨꯀꯣ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯅꯨ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ ꯉꯥꯅꯨ ꯌꯥꯝ ꯃꯥꯜꯂꯦ ꯈ꯭ꯋꯥꯏꯗꯣ ꯐꯔꯦꯅ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯣꯜ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯔꯒ ꯋꯥ ꯉꯥꯡꯉꯛꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯤ ꯇꯥꯅꯤ ꯃꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯈꯥꯗꯅꯦ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯇꯥꯕꯒꯤ ꯃꯔꯝ ꯑꯝꯇ ꯂꯩꯔꯣꯏ ꯅꯟꯗꯣꯅ ꯃꯄꯥꯟꯗꯒꯤ ꯍꯥꯏ ꯊꯣꯏꯕ
ꯑꯌꯨꯡꯇ ꯆꯪꯉꯛꯀꯦꯅꯦꯍꯦ ꯌꯥꯝꯕꯣꯡ ꯄꯥꯎꯡ ꯀꯔꯤ ꯃꯌꯨꯝꯅꯣ ꯈꯪꯗꯦ ꯃꯄꯥꯕꯨꯡꯅ ꯃꯈꯨꯠꯇ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯁꯛꯐꯝ ꯏꯍꯣꯡ ꯍꯣꯡꯉꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪꯖꯩ ꯃꯄꯥꯕꯨꯡꯒꯤ ꯍꯧꯅꯕꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯃꯄꯥꯕꯨꯡ ꯆꯪꯉꯛꯄꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯔꯨꯝꯗ꯭ꯔꯁꯨ ꯄꯥꯕꯨꯡ ꯏꯃꯧꯗꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯅꯒꯦꯅ ꯆꯪꯉꯛꯄꯅꯤ RK ꯋꯥꯈꯜꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯁꯤ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯩ ꯋꯥꯐꯝꯁꯨ ꯄꯟꯗꯦ ꯑꯗꯨꯒ ꯉꯁꯤꯗ ꯂꯥꯛꯄꯤ ꯂꯨꯍꯣꯡꯐꯥꯟ ꯐꯥꯎꯕ ꯐꯝꯃꯤꯟꯅꯗ꯭ꯔꯤꯕꯤ ꯃꯉꯣꯟꯗꯅ ꯀꯨꯏꯗꯅ ꯁꯤꯟꯅꯒꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯩ ꯎꯔꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡ ꯅꯪꯕꯨ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯀꯨꯝꯃꯨꯒꯦꯔꯣ ꯒꯥꯔꯤ ꯑꯦꯔꯦꯟꯖ ꯇꯧꯕꯒꯤ ꯃꯔꯥꯡ ꯇꯧꯍꯧꯕꯅꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯆꯣ ꯑꯩꯅꯦ ꯏꯃꯧꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦ ꯅꯪꯅ ꯃꯈꯥꯒꯤꯗꯣ ꯀꯔꯤꯅꯣ ꯈꯔ ꯁꯤꯜꯂꯨꯆꯣ ꯍꯣꯏ ꯌꯥꯅꯤ ꯃꯁꯥꯗꯨ ꯇꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯟꯗꯣꯅ ꯑꯁꯦ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯩꯅ ꯑꯄꯣꯛꯄ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯣꯏꯅꯒꯦꯀꯣ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯕꯨ ꯍꯥꯠꯄ ꯄꯥꯞ ꯄꯨꯕ ꯑꯣꯏꯒꯦ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯄꯥꯏꯕꯗ ꯐꯅ ꯉꯥꯡꯅꯗꯦ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯆꯍꯤꯁꯦ ꯃꯁꯤꯕꯨ ꯊꯋꯥꯏꯅꯤ ꯈꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯣꯏꯕꯕꯨ ꯄꯣꯛꯄ ꯃꯃꯥ ꯁꯅꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯁꯤ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯋꯥ ꯇꯥꯍꯧꯕ ꯃꯥ ꯃꯁꯥꯅ ꯀꯨꯏꯅ ꯂꯩꯒꯅꯤ ꯊꯥꯖꯕ ꯃꯥꯡꯉꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤ ꯐꯅꯦꯛ ꯐꯤ ꯑꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯁꯦꯠꯆꯈꯤꯕꯅꯤ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤ ꯆꯠꯅꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯀꯨꯅꯗꯤ ꯃꯁꯤꯃꯗꯤ ꯅꯅꯦꯝꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦꯀꯣ ꯊꯣꯏꯕꯤꯁꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯠꯅꯗꯕ ꯊꯤꯔꯨꯗꯅ ꯄꯥꯕꯨꯡ ꯑꯩꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯐꯤꯖꯣꯜꯁꯤ ꯏꯃꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯅꯤ ꯈꯟꯅ ꯁꯦꯠꯆꯕꯒꯤ ꯑꯌꯥꯕꯗꯣ ꯅꯃꯧꯒꯤ ꯏꯐꯝꯗ ꯄꯤꯕꯤꯌꯨ ꯍꯩ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤꯅꯦ ꯅꯦꯅꯦꯁꯤꯗ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯃꯨꯛ ꯂꯩꯔꯨꯗꯅꯕ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯑꯩ ꯁꯦꯠꯆꯔꯒꯦ ꯅꯟꯗꯣ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯃꯇꯧꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯔꯝꯃꯤ ꯊꯣꯏꯕꯅ ꯅꯪ ꯄꯨꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯣ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯎꯄꯨ ꯍꯥꯡꯗꯣꯛꯇꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯐꯤꯖꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯕꯤꯅꯕ ꯂꯥꯛꯂꯅꯤ ꯈꯟꯅ ꯀꯌꯥꯝ ꯍꯔꯥꯎꯈꯤ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯄꯛꯆꯩ ꯆꯥꯟꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯌꯥꯝ ꯋꯥꯖꯈꯤꯕ ꯑꯗꯨꯕꯨ ꯏꯃꯧꯒꯤ ꯋꯥꯍꯩꯅ ꯄꯥꯕꯨꯡꯕꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤ ꯅꯠꯇꯅ ꯀꯔꯤꯃꯨꯛ ꯂꯩꯔꯨꯈꯤꯅꯤ ꯃꯄꯥꯕꯨꯡꯒ ꯊꯣꯏꯕꯤꯁꯅꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯩꯔꯥꯕ ꯊꯣꯡꯖꯤꯟꯗꯒꯤ ꯂꯣꯟꯅ ꯇꯥꯔꯨꯕꯅꯤ ꯇꯥꯕ ꯈꯛꯇ ꯅꯠꯇꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯃꯃꯥꯒꯤ ꯐꯣꯇꯣꯕꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯨ ꯉꯁꯤꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯍꯔꯥꯎ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯃꯌꯥꯝ ꯄꯨꯜꯂꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯊꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯩꯔꯥꯕꯒ ꯎꯅꯔꯨꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯇꯈꯦꯜꯂꯩꯗꯨ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯣꯏꯅꯕ ꯄꯤꯒꯦꯅ ꯃꯩꯔꯥꯕ ꯆꯪꯂꯛꯂꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯃꯥ ꯈꯪꯍꯧꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯟꯅꯕ ꯊꯣꯏꯕꯤꯁꯅꯥ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯕꯨ ꯄꯥꯕꯨꯡꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯂꯝꯕ ꯈꯨꯗꯣꯜꯅꯤ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯉꯁꯤ ꯁꯦꯠꯆꯕꯅꯤ ꯐꯣꯇꯣꯗ ꯁꯦꯠꯍꯧꯕ ꯐꯤꯖꯣꯜꯗꯨꯃꯛ ꯀꯩꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯐꯖꯔꯝꯅꯤꯀꯣ ꯐꯤꯖꯣꯜꯃꯛꯁꯦ ꯃꯥꯅꯁꯨ ꯄꯥꯝꯖꯅ ꯁꯦꯠꯂꯝꯒꯅꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝꯕꯨꯡꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯍꯧꯔꯗꯤ ꯌꯨꯝꯁꯤꯗꯒꯤ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯑꯩ ꯆꯠꯀꯅꯤ ꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯨ ꯌꯥꯝꯕꯨꯡ ꯉꯁꯤꯗꯤ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯁꯦ ꯅꯪꯒꯤ ꯅꯥꯞꯄꯗ ꯊꯦꯠꯄꯤꯒꯦ ꯉꯁꯥꯏ ꯐꯣꯇꯣꯗ ꯎꯔꯝꯕꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯝꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯗ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯁꯣꯊꯔꯛꯄ ꯃꯤꯀꯨꯞꯇ ꯊꯧꯅꯥ ꯄꯤꯕꯤꯌꯨꯀꯣ ꯋꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ
ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ. ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯂꯝꯕ ꯃꯌꯥꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯆꯠꯅꯕ ꯇꯞꯅ ꯇꯞꯅ ꯊꯣꯡꯅꯔꯛꯂꯦ. ꯕꯤꯅꯣꯗꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯃꯦꯙꯥꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯇꯦ. ꯏꯃꯧꯅ ꯂꯥꯛꯄꯗꯣ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ. ꯋꯥꯈꯜ ꯂꯥꯡ ꯐꯥꯡ ꯈꯟꯕ ꯌꯥꯗꯦ. ꯁꯤꯗꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ. ꯑꯃꯠꯇꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯅ ꯋꯥꯍꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯛꯑꯁꯨ ꯇꯝꯃꯛꯀꯗꯕ. ꯅꯦꯅꯦꯁꯦ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ. ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯀꯔꯤꯃꯠꯇ ꯁꯣꯏꯗꯦꯁꯦ. ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ. ꯃꯦꯙꯥꯅ ꯑꯩꯈꯣꯏꯅꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯕ ꯄꯥꯝꯖꯕꯅꯤ. ꯉꯁꯥꯏ ꯏꯕꯨꯡꯉꯣꯕꯨ ꯄꯣꯛꯄꯅ ꯄꯜꯂꯝꯕ ꯃꯑꯣꯡꯗꯨꯅ ꯀꯨꯏꯊꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ. ꯏꯅꯥꯎ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯄꯟꯅꯤꯡꯕꯅꯤ. ꯌꯥꯔꯤꯡꯈꯩ ꯊꯨꯖꯤꯟꯕꯤꯕ ꯑꯁꯤꯗꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ. ꯁꯤꯗꯁꯨ ꯃꯤ ꯌꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ. ꯑꯁꯣꯝꯗꯁꯨ ꯅꯨꯄꯤ ꯌꯥꯎꯗꯕ ꯌꯨꯝꯕꯥꯜ ꯑꯣꯏꯔꯤꯕꯅꯤꯗꯣ. ꯃꯁꯤꯅ ꯃꯥꯕꯨ ꯍꯦꯛꯇ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯁꯨ ꯈꯪꯖꯩꯗ. ꯉꯔꯥꯡ ꯌꯥꯝꯕꯨꯡꯆꯥ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗꯅꯦ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯍꯤꯡꯗ ꯇꯝꯕꯗꯨꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯞꯄ ꯎꯍꯟꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ. ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯇꯨꯝꯊꯕꯁꯨ ꯌꯥꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯇꯨꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯆꯥꯒꯤ ꯐꯤꯕꯝꯁꯤꯗ ꯌꯥꯕꯤꯗ꯭ꯔꯗꯤ ꯍꯥꯏꯅ ꯀꯌꯥꯝ ꯋꯥꯖꯕ. ꯏꯅꯝꯁꯤ ꯂꯩꯔꯝꯂꯕꯗꯤ ꯃꯥꯅ ꯀꯌꯥꯝ ꯄꯦꯟꯖꯅꯤ. ꯃꯗꯨꯁꯨ ꯁꯣꯟꯖꯩ. ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯏꯅꯝꯁꯤ ꯂꯩꯔꯝꯂꯗꯤ ꯃꯆꯥꯒꯤ ꯃꯃꯧ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯄꯥꯎ ꯇꯝꯂꯝꯅꯤ. ꯃꯁꯥꯅ ꯑꯁꯤꯅꯔꯥꯡꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯌꯥꯝꯕꯨꯡꯆꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯅꯝꯁꯤ ꯀꯥꯏꯅꯈꯤꯕ, ꯊꯣꯏꯕꯅ ꯆꯥꯎꯔꯛꯄ, ꯃꯁꯤ ꯃꯌꯥꯝꯁꯦ ꯅꯤꯡꯁꯤꯡꯅꯔꯤꯕꯅꯤ. ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯦꯛ ꯀꯞꯊꯣꯛꯂꯨꯔꯦ. ꯏꯅꯥꯎ, ꯑꯩꯈꯣꯏꯗꯤ ꯏꯃꯧꯁꯦ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯁꯨ ꯑꯃꯠꯇ ꯇꯧꯔꯣꯏ. ꯃꯈꯣꯏꯗꯗꯤ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯅꯨꯀꯣ. ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟ ꯆꯣꯡ ꯇꯧꯈꯤꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅꯁꯨ ꯋꯥꯈꯜ ꯂꯩꯇꯥꯔꯝꯂꯣꯏ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤꯁꯛꯅꯤꯅ ꯃꯄꯥꯅꯁꯨ ꯑꯗꯨꯛ ꯍꯥꯛꯅꯗꯤ ꯁꯥꯎꯗꯦꯗ. ꯃꯥꯒꯤ ꯇꯝꯅꯤꯡꯕ ꯃꯍꯩꯁꯨꯅꯦ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯇꯝꯍꯟꯒꯅꯤꯅ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡꯆꯥꯅ. ꯑꯩꯅꯁꯨ ꯇꯝꯍꯟꯗꯕ ꯌꯥꯗꯦꯅ ꯇꯛꯁꯤꯟꯕꯅꯤ. ꯏꯆꯥꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯗꯣ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯈꯔꯗꯤ ꯁꯣꯜꯂꯤ. ꯌꯨꯝꯗ ꯀꯩꯗ ꯏꯕꯨꯡꯉꯣꯅ ꯂꯣꯏꯅ ꯍꯦꯜꯂꯤ. ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯗꯦ. ꯃꯥꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯔꯤꯈ꯭ꯌꯥ ꯃꯌꯥꯝꯗꯣ ꯊꯥꯍꯟꯗꯧꯔꯤꯕꯅꯤ. ꯑꯃꯠꯇ ꯇꯣꯛꯍꯜꯂꯣꯏꯗ. ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯄꯪꯖꯕꯅꯤ. ꯃꯥꯒꯤꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅꯖꯕ, ꯀꯤꯖꯕ, ꯉꯥꯡꯖꯕ ꯑꯁꯤ ꯈꯛꯇꯅꯤ. ꯃꯥꯅ ꯈꯪꯗꯕ ꯂꯩꯔꯁꯨ ꯏꯆꯦꯝꯁꯤ ꯍꯣꯏꯅ ꯇꯥꯛꯄꯤꯌꯨꯀꯣ. ꯃꯌꯨꯝꯒꯨꯝꯕꯅꯦ, ꯍꯩꯕ ꯍꯩꯇꯕ ꯀꯔꯤꯃꯠꯇ ꯈꯟꯗꯦ. ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯆꯥꯁꯨ ꯑꯗꯨꯉꯥꯏ. ꯀꯣꯏꯗꯅ ꯋꯥ ꯉꯥꯡꯕꯗꯣ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯕꯒꯤꯅꯦ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯕ ꯈꯔꯗꯤ ꯍꯩꯇꯕꯅꯤ. ꯕꯦꯝꯃ, ꯅꯦꯅꯦꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯆꯥꯁꯤꯗꯤ. ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯊꯣꯛꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ. ꯃꯄꯥꯟꯗꯅꯦ ꯃꯌꯥꯝꯅ ꯉꯥꯏꯅꯔꯝꯃꯅꯤ. ꯁꯣꯝꯗ ꯑꯩꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯩ. ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯄꯨꯡꯁꯥꯟꯗ ꯁꯥꯟꯅꯅꯤꯡꯉꯤꯕ. ꯃꯈꯣꯏꯅꯗꯤ ꯉꯥꯏꯕꯗ ꯋꯥꯔꯝꯗꯣꯏꯅꯤ. ꯕꯦꯝꯃ, ꯅꯪꯅ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯂꯩꯌꯨꯀꯣ. ꯑꯋꯥꯠꯄ ꯂꯩꯔꯁꯨꯅꯦ ꯐꯣꯟ ꯍꯦꯛꯇ ꯇꯧꯔꯛꯀꯗꯕ. ꯀꯔꯤꯃꯠꯇ ꯀꯣꯏꯕ ꯌꯥꯗꯦ. ꯀꯣꯂꯦꯖꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯦꯛꯇ ꯀꯥꯊꯣꯛꯎ. ꯅꯪꯅꯕꯨ ꯂꯦꯞꯅꯤꯡꯗ꯭ꯔꯗꯤ. ꯃꯤꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ. ꯆꯦꯜꯂꯨꯔꯦ ꯀꯥꯏꯅ ꯌꯨꯝꯗ ꯂꯣꯏꯁꯤꯟꯕ ꯍꯧꯅꯗꯦꯗ. ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ. ꯂꯥꯏꯔꯤꯛ ꯄꯥꯗꯕꯁꯨ ꯌꯥꯔꯣꯏꯀꯣ. ꯃꯃꯥ ꯕꯕꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯝꯂꯛꯄꯒꯤ ꯑꯥꯔꯊ ꯊꯣꯛꯍꯟꯗ ꯌꯥꯔꯣꯏ. ꯍꯣꯏ ꯅꯦꯅꯦꯁꯦ. ꯏꯅꯥꯎ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ.